ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯑꯩꯅ ꯀ꯭ꯂꯥꯟ ꯑꯃ ꯌꯥꯎꯕ ꯑꯗꯣ ꯑꯩ ꯏꯅꯥꯎꯄꯥꯅꯦ ꯏꯅꯥꯎꯄꯥ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒ ꯑꯗꯩ ꯃꯣꯏ ꯃꯌꯥꯝꯕꯁꯤꯡ ꯇꯧꯔ ꯁꯦꯝꯕ ꯀ꯭ꯂꯥꯟ ꯑꯃ ꯂꯩꯌꯦ ꯀꯕꯨꯛꯂꯩ ꯍꯣꯇꯦꯜꯗꯅ ꯑꯗꯨꯗ ꯉꯁꯤꯁꯦ ꯀ꯭ꯂꯥꯟꯁꯦ ꯃꯇꯝ ꯀꯨꯏꯅ ꯁꯥꯟꯅꯔꯨꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯂꯣꯛꯗꯥꯎꯟꯗ ꯑꯃꯨꯛ ꯁꯥꯟꯅꯕꯁꯤꯗ ꯁꯨꯝ ꯊꯥꯏꯅ ꯇꯧꯅꯈꯤ ꯃꯌꯥꯝꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯀ꯭ꯂꯥꯟ ꯂꯦꯚꯦꯜꯁꯦ 5 ꯌꯧꯕꯒꯤ ꯆꯥꯛ ꯑꯃ ꯆꯥꯟꯅꯒꯦ ꯇꯧꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯅꯕꯁꯦ ꯇꯣꯡꯀꯨꯁꯅ ꯏꯅꯥꯎꯄꯥ ꯏꯃꯥꯟꯅꯕ ꯂꯩ ꯃꯣꯏ ꯃꯌꯥꯝ ꯆꯥꯍꯟꯗꯣꯏꯅꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯅꯥꯎꯄꯥ ꯍꯤꯂꯔ ꯀꯧꯕ ꯑꯩꯈꯣꯏ ꯆꯠꯀꯦ ꯇꯧꯏ ꯑꯗꯣ ꯃꯌꯥꯝ ꯑꯥꯗ ꯆꯥꯛ ꯆꯥꯅꯐꯝꯗ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯩ ꯂꯩꯔꯝꯗꯣꯏ ꯃꯤꯗꯣ ꯑꯝꯇꯁꯨ ꯈꯪꯗ꯭ꯔꯤ ꯑꯩꯗꯤ ꯏꯅꯥꯎꯄꯥ ꯏꯃꯥꯟꯅꯕ ꯑꯃꯅꯤꯗꯦꯅ ꯈꯪꯗꯦ ꯑꯗꯣ ꯀꯅꯥ ꯀꯅꯥ ꯂꯩꯔꯝꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯑꯩ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯃꯈꯥ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯧꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯅꯒꯗꯧꯕ ꯃꯐꯝꯗ ꯌꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯃꯅꯨꯡ ꯆꯪꯉꯨꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯃꯌꯥꯝꯅ ꯈꯔ ꯇꯧꯖꯔꯛꯀꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯊꯦꯜꯁꯦ ꯌꯦꯟꯅꯦ ꯑꯗꯨꯒ ꯉꯥꯒ ꯏꯔꯣꯟꯕꯒ ꯁꯂꯥꯠ ꯑꯃ ꯇꯧꯅꯤ ꯍꯥꯏꯔꯦ ꯇꯣꯡꯀ꯭ꯔꯨꯠꯁꯤ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯇꯤꯜꯍꯧ ꯆꯅꯝ ꯂꯣꯏ ꯁꯦꯝ ꯂꯩꯔꯦ ꯑꯗꯣ ꯁꯤꯗ ꯂꯩ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯟ ꯌꯥꯎꯃꯤꯟꯅꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯏꯌꯥꯝꯕꯁꯤꯡ ꯉꯥꯛꯇꯅꯦ ꯑꯗꯣ ꯑꯃꯃꯝꯇ ꯏꯟꯇꯔꯚꯤꯌꯨ ꯇꯧꯕꯤꯌꯨ ꯌꯥꯝ ꯍꯧꯕꯤꯔꯣ ꯏꯟꯇꯔꯚꯤꯌꯨ ꯑꯩ ꯃꯤꯡ ꯃꯥꯔꯖꯤꯟ ꯀ꯭ꯂꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯩꯇꯕ ꯋꯥꯔ ꯑꯁꯤꯅ ꯇꯣꯡꯀ꯭ꯔꯨꯠ ꯃꯥꯔꯛꯁ ꯄꯤꯁꯤꯅ ꯑꯗꯩꯁꯤꯗ ꯑꯩ ꯍꯥꯏ ꯂꯥꯛꯃꯤꯟꯅꯕ ꯍꯤꯂꯔꯗꯣ ꯂꯩꯔꯦ ꯑꯗꯨꯒ ꯅꯥꯎꯃꯤꯡ ꯑꯝꯇ ꯅꯥꯎꯇꯣꯟ ꯂꯩꯔꯦ ꯁꯤꯗ ꯑꯗꯩ ꯕ꯭ꯔꯣꯒꯤꯗꯤ ꯍꯥ ꯕ꯭ꯔꯦꯅꯤ ꯂꯩꯔꯦ ꯏꯌꯥꯝꯕꯗꯤ ꯑꯩ ꯖꯣꯇꯤꯟ ꯑꯗ ꯑꯩꯈꯣই ꯁꯤꯗ ꯏꯌꯥꯝꯕ ꯑꯃ ꯀꯟꯅ ꯁꯥ ꯁꯦꯝꯕꯤꯔꯤ ꯌꯦꯟ ꯏꯌꯥꯝꯕ ꯃꯤꯡ ꯑꯝꯇ ꯖꯤꯇꯦꯜ ꯂꯩꯔꯦ ꯁꯤꯗ ꯌꯥꯝꯅ ꯌꯦꯟ ꯀꯛꯄꯤꯔꯦ ꯄꯤꯁ ꯐꯖꯔꯦ ꯍꯥꯎꯔꯅꯤ ꯉꯁꯤꯗꯤ Sickle sila kino healer kino sickle ngay đâm thằng gì ada ni mau mẹ ấy chắc chắn là bữa đó khi đó khơi lối thâu chả này bà lang thì chắn là bữa đó đó mỗi mẹ đi học đi đó ít xong rồi yếm đó thao bọc súc khát lấy bà ở đây ngân là lệ ở đây mẹ đó cái nằm tôi chơi cái tôm Sila po sila yung check ito si mẹ đó si sẽ mahal tay cái này view sẽ cái này tàu cái đó tem tôi check cái tàu này mẹ đó phá ra gì đấy view gì đấy
ꯐꯖꯔꯦ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯐꯖꯕ ꯐꯖꯗꯕꯗꯤ ꯈꯪꯖꯗꯦ ꯑꯗꯣ ꯑꯩꯒꯤ ꯁꯨꯝ ꯂꯩꯖꯕ ꯋꯥꯈꯜꯂꯣꯟꯗ ꯅꯝꯖꯕꯅꯦ ꯑꯗꯣ ꯑꯩ ꯑꯇꯣꯞꯄ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯔꯤ ꯑꯗꯣ ꯑꯩ ꯈꯔ ꯂꯩ ꯅꯝꯖꯔꯛꯀꯦ ꯑꯩꯅ ꯅꯝꯒꯦ ꯈꯟꯖꯕ ꯈꯔ ꯂꯩꯌꯦ ꯑꯗꯣ ꯃꯌꯥꯝꯅ ꯇꯧꯅꯗ꯭ꯔꯤꯕ ꯄꯣꯠꯁꯨ ꯇꯧꯅꯕ ꯇꯧꯅꯗ꯭ꯔꯤꯕ ꯈꯪꯗꯦ ꯑꯩ ꯊꯦꯡꯅꯖꯗ꯭ꯔꯤ ꯑꯗꯣ ꯑꯩ ꯅꯝꯖꯒꯦ ꯈꯟꯕ ꯄꯣꯠꯇꯣ ꯈꯔ ꯂꯩꯔꯒ ꯐꯖꯅ ꯅꯝꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯇꯧꯕꯅꯦ ꯑꯩ ꯉꯁꯥꯏ ꯑꯩꯈꯣꯏ ꯀ꯭ꯂꯥꯟꯒꯤ ꯆꯥꯛ ꯆꯥꯅꯔꯨꯕꯗꯣ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯁꯤꯡ ꯃꯣꯏ ꯇꯣꯡꯒ꯭ꯔꯨꯁꯇꯣ ꯃꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯃ ꯂꯩꯌꯦ ꯗ ꯈꯣꯡꯅꯥꯡ ꯑꯅ ꯑꯗꯣ ꯃꯣꯏꯅ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ COVID-19ꯁꯤꯒꯤ ꯊꯤꯝ ꯂꯧꯔꯒ ꯃꯣꯏꯅ ꯗ꯭ꯔꯣꯌꯤꯡ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯁꯤꯜꯂꯦ ꯑꯗꯣ ꯐꯣꯝ ꯅꯨꯡ ꯑꯝꯇ ꯂꯧꯖꯗꯦ ꯑꯗꯣ ꯃꯣꯏꯒꯤ ꯄꯦꯖ ꯑꯃꯁꯨ ꯂꯩꯕꯅꯦ ꯑꯗꯣ ꯑꯩꯒꯤ ꯃꯈꯥꯏ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯃꯁꯨ ꯍꯥꯞꯆꯔꯝꯒꯦ ꯑꯗꯣ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯒ꯭ꯔꯨꯞ ꯑꯅꯤ ꯈꯥꯏꯗꯣꯛꯑꯦ ꯀ꯭ꯂꯥꯁ 1ꯗꯅ 5 ꯐꯥꯎ ꯑꯃ ꯑꯗꯨꯒ 6ꯇꯩꯅ 10 ꯐꯥꯎ ꯑꯃꯒ ꯊꯤꯝꯅ COVID-19 ꯍꯥꯏꯔꯤꯕ ꯊꯤꯝꯁꯤꯗ ꯂꯥꯏ ꯌꯦꯛꯀꯗꯕꯅꯤ ꯑꯗꯨꯒ ꯗꯦꯠ 8ꯇꯒꯤ ꯍꯧꯅꯤ ꯍꯥꯏ ꯗꯦꯠ 8ꯇꯩꯅ 10 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯦꯟꯇꯤꯡꯁꯤ ꯌꯦꯛꯑꯒ ꯇꯧꯒꯗꯕꯅꯤ ꯍꯥꯏ ꯑꯗꯣ ꯃꯣꯏꯒꯤ RRD ꯃꯣꯏꯒꯤ ꯂꯤꯡ ꯑꯩꯅ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯝꯕ ꯂꯤꯡꯛꯁꯨ ꯌꯥꯎꯅꯤꯌꯦ ꯑꯗꯨꯗ RRꯗꯣ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯑꯗꯣ ꯃꯣꯏꯒꯤ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯠ ꯇꯥꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯌꯦꯛꯏꯕ ꯂꯥꯏꯗꯣ ꯑꯗꯨꯗꯒꯤ ꯃꯣꯏꯅ ꯂꯥꯏꯛ ꯈ꯭ꯋꯥꯏ ꯌꯥꯝꯅ ꯐꯪꯕ ꯃꯤꯗꯣ ꯑꯗꯨꯅ ꯐꯥꯔꯁ ꯁꯦꯀꯦꯟ ꯈꯟꯅꯤ ꯍꯥꯏꯌꯦ ꯑꯗꯣ ꯃꯈꯥꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯁꯤꯗ ꯌꯦꯡꯕꯤꯌꯣ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯄꯦꯟꯇꯤꯡ ꯀꯝꯄꯤꯇꯤꯁꯟꯁꯦ ꯑꯗꯣ ꯄ꯭ꯔꯥꯏꯖꯁꯨ ꯌꯥꯝ ꯆꯥꯎꯅ ꯊꯝꯕꯅꯦ ꯑꯗꯨꯒ ꯐꯣꯝꯗꯤ ꯂꯧꯖꯗꯕꯅꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯣ ꯑꯗꯣ ꯑꯩꯒꯤꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯌꯥꯝ ꯌꯥꯝꯗꯦ ꯑꯗꯨꯅ ꯚ꯭ꯌꯨꯁꯨ ꯀꯩꯁꯨ ꯌꯥꯝ ꯌꯥꯝꯗꯕꯅꯦ ꯑꯗꯣ ꯑꯩꯒꯤ ꯈꯤꯇꯪ ꯌꯦꯡꯕꯤꯔꯕ ꯚ꯭ꯌꯨ ꯃꯤ 100 ꯑꯃ 100 ꯌꯦꯡꯕꯤꯔꯕ ꯚ꯭ꯌꯨ ꯃꯌꯥꯝꯗꯣ ꯑꯗꯣ ꯁꯣꯝꯒꯤ ꯁꯥꯏꯠꯇꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯥ ꯏꯁꯨ ꯌꯥꯎꯍꯟꯅꯤꯡꯕ ꯂꯩꯕꯤꯔꯁꯨ ꯌꯥꯎꯍꯟꯕꯤꯌꯣ ꯍꯧꯖꯤꯛ ꯊꯤꯝꯁꯤ COVID-19ꯒꯤ ꯊꯤꯝꯗ ꯁꯤꯟꯖꯕꯅꯦ ꯑꯗꯣ ꯑꯔꯦꯝ ꯁꯨꯝ ꯃꯇꯝ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯁꯨ ꯃꯌꯥꯝ ꯁꯤ ꯄꯦꯟꯇꯤꯡ ꯀꯝꯄꯤꯇꯤꯁꯟꯁꯤ ꯌꯥꯎꯔꯒ ꯁꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯕꯤꯌꯨ ꯃꯌꯥꯝ